ngasi ayu phong hiba toan toan ba manipuri si phong sing digi maru oibe I pauk sing khongwa charaga manipur top channel gi meke digi myam do share taw jagi ahan mamakta myam la naming panchilure pauk si sigi me kuntra gi edition gi ahan lamai da number 4 lalon ba manipur gi ASI ama asam da phare have headlines ki makha da yaw ki ba pawda ASI krishna ko ba amagi ming lana panchilure amasum phare hari ba miye dudi jiribam police station da posting ta ba BDF amaga atopa miyo amago oiramle masum mathau ningthina tawjariba officer amagi minglana panchiluba asigidama thamoi singna nuaitaba phungdoksari editor amasum makasa tharakpuna topa manipur gi maroiba pawpijage myamle fuktaminasi yumda sangduna positive oiba angang sing lemna layeng ba hokre sija hospital gi pediatrician doctor yaikhomba tawremna covid positive oiba angamadi negative oiba angang sing yumda sangduna lemna layengna ba phirep lawkibigi matungina ngasidagi khumbongda leiba yum singda sangduna angang sing lemna layeng ba hokre doctor yaikhomana ngasi nungthildagi angang taret lemna layeng ba hauki hairaduna mangna haiki ngasi ahan boina khumbonggi yum singda sangduna positive oiba angang sing layeng ba hobune hana laikai dura leiba positive oiba angang sing khangdok laga hobane masum lairam liba angang singdugi imung manungna yamna harauki ngasi layeng liba asida mild symptoms amadi recovery gi thakta leiba sing thengnaraki makhoi gi darkar oiba hidak langthak singju piramki ma ka loinana voluntary oina nursing su yauki ngasi layeng ba horiba sida khumbong gi club na anaba sing khangdok pagi thaudang lobibane amasum hayeng makha tana amuk haigruzu mamang laikai wayeng bam laikai da leiba angang mapal su layeng sa thagani konthawjam kendra gi oina leiriba laikai ayamada layeng pathap asi sa thagani haina supali atopa pawmana hangoi songan khre more da covid-19 gi section thorang lokhat pa oina thamliba curfew ge thingba thukai duna lakpa mi khara more police ki kangbuna pharaga lambi da hangoi songan khre more area da covid-19 sandok pa thingnana ba more police na akan ma mong na section thorang sing lokhat pa gi thabak makhata na sa thari haina su pausna pali atopa pawmana third wave sing tampuna makta vaccine ka phawrabadi khara makhaidi ngakthok pangamgani Dr. Sydney Dr. Khaidem athauba covid laisat ki ahum suba madi mari suba web soidana lakani amasum laisat asigi trend munna thijulubada covid ki first wave ta ka hena sokhidaba mafam sing second wave lakhibada sogolakli maramaduna manipur su haujuk covid positive oibigi sang wangba mafam singda khak mieng sangbagi mohota covid positive ki masing yamna thengnadriba sing amadi tampak ki mafam punamakta covid vaccine pak sana kaptho hobana ahum suba web ki sai thengdagi khara makhaidi ngakthok pangamgani haina covid dedicated doctor ama oina india gi tuan tuan mafam singda tele consultation gi khuthangda layeng mal lauduna kathokpaga loinana covid patient singbu layeng liba tera khoraijam lairaktagi haujikna bengaluru gi national institutes of maintenance health and neuro science nimhans ki department of psychiatric additional professor oiriba amadi covid treatment unit ki in charge su thau puriba Dr. Sydney Moirang themna phongdorakli pauksi asiga khanana sanaki bugori da mahna hai covid ki first wave ki matamda positive oiraba miyo amada uthorak pa layong aduga second wave ki layong ga yamna khena ba haibadu oire amasum epidemiologist singi matungina pandemic ama malemda lakpa matamda yamdrabada wave mari thokna lai aduga malengi mafam kharadana wave manga dagina taruk fawba lakpa su yawi maramaduna lamdam asida su covid laisat ki wave makha tana dumak lakhigani maramaduna aikhoi punamangna lokhat haugadaba thabakti lakadoriba ahum suba amadi mari suba wave asidagi karamna ngak thoktuna misimina ka hena yahondanaba honasigi haibadune covid ki satliba wave asina khara farakle hairabasu leibak miyamna amadi laingakna saurakna sahi amarumdi covid appropriate behavior aduma ngakna satpagi tangai padaba lairi makna makhatana phongdorakibada covid ki ani suba laisat asida ka hena sowalaba mafam singda lairiba miyoi singbu mating pangnabagi pandamda tele consultation ki khuthangda covid patient singbu layeng libasi covid laisat ki maramda yamna khangle hairi haina layeng manate laisat asina maram moiduna leba asigi state ayamada aruba phibam lakpadagi hospital singda ahang ba phamung laisilaktabagi awaba kaya mayuk nariba
asibu yenglaga COVID patient singna masagi yumda adumak home isolation tawduna layengzaba ngamnaba mateng kharadang oirabasu pangnabu hotnabani Poknafam lamda Manipur laisat asina naba mani sibigi sang hengalagi basi yenglaga haujik oinadi akhanaba miyeng Manipur oina thamli miyamna section gadaba mana mamangna COVID positive oibigi layong ulakpa asi lehau horakpa lok khurakpa thabak naba naton fulakpana singba tawki adubo second wave asidadi lehau yaudana koksikpa mitnarakpa wakhal phathaba ngamlaktaba diarrhea torakpa puk narakpa amadi oninglakpana singba layong kaya lakli Maram aduna haksang khajik hek nungairaktabada adumak test tathokpa yamna mathau tare Manipur lengak nasu laisat asidagi ngak thoknaba medical team kayaga yamna kana honari masiga iroinana laingakna paksana COVID-19 test tawthoknaba hotnabaga loinana vaccine Manipur sinba thuna kapthok honingi matam sana section tharang lokhatuna vaccine kapthok horabadi positive oibigi masinga mari sibigi sang hantahanaba hotnabada achauba mating oigani Bengaluru da numit kharanigi mamangna COVID ki second wave na maramoiduna yamna aruba phibam ama lerami adubo state asigi lengakna mi hek positive oirakpada mafam aduda leiriba miyoising park sana test takthokuna yamna ngana section tharang lokhatuna vaccine kapthokpagi thabak lepa leitana satharakpana haujikti under control da lakli haibayai amaso maromda vaccine kapthoklaba matungda tongan infection lakani hainariba Wapham asi aranba Wapham ni haijaningi Haukhibasai kyagi mamangdagi lakhiba pandemic kayada miyoibigi thawai kanma ngamkhibasi matam adugi puthokhiba hidak langthak sing adunani maram aduna scientist sing asina puthoraliba vaccine asida thajaba thamba mathautai aranba mawongna social media ra paw kya sanduralibasi company sing vaccine puthoknabagi taunariba competition gi lamjel asina su kalak yengthinarakpadagi thogolakpo oirambasi yai Maram aduna sigumba aranma pausingbu thajaduna vaccine kapthoktana isa bu khudong thiba tana basin bahai badudi langani COVID ki vaccine asi hek puthorakpa matamda laingakna ahanbada COVID warrior frontline warrior singda hana kapthokiba asida adumak miyamna thajapam thoklabani health workers singna vaccine paksana kapthokiba maramna COVID second wave asina maram oiduna positive oiraba miyoi kyabu layeng mangamlibani COVID-19 gi laisat asigi oina state ki oina akhanaba War room amagumna tongan room ama thamduna laisat asibu thengnanaba paikhatliba thorang sing amadi phagalakpagi sangi masing na singbagi maramda mayek sing miyamda khanganana bhotnaba mathautai loinana media na su laisat asigi positive oiba paw oina hena pibinaba hothaningi amasu Manipur gi miyamna khudong chabe hek phangwada soidana vaccine kapthoknaba soidana hotnabiyo yariba makai mi punduna wari watai saba madi samin thakminabagi thabak matam kharadi tawbigano Office satliba miyoi singnasu aikhoi positive oidri haidana office manungda samin thakminaba yamna nakna wari saba madi mi amana pairamba pot atopa mi amana yariba makai paidanaba honabiba phai karigumba pairurabasu khut sengna hamdokpa madi sanitize tathokpa kawbiganu hain sumangna makhatana phongdorakhi atopa pawamanamo Dr. Ganashyam laikhidabada awaba phongdokre Akampat PhD da Ayuk ki medical officer oiramba Dr. Thangjam Ganashyam COVID-19 maram oiraduna ngarang khanghaudana Ras Ministry da laikhidabada Homeopathics Medical Association of Manipur gi President Dr. M. Narana mayai tangba lauduna awaba phongdokpagi mifam ama pangthokre mifam aduna laikhidrababu ikai khumnabu utuna minute ani tuminna laikhi hainsu pawsina makhatari Atopa pawamanamo curfew thugaibasing pharaga test tawbada positive ani oiramle COVID-19 gi second wave na piragliba saitheng mayoknanabagi laingakna containment zone amasum curfew thamjilaglibasigi athingbasing thugaiduna yumdagi mapan tholaklaga miyoising pharaga rapid antigen test tawbada miyoyani COVID-19 positive oiramba thengnare hairi thaudu osi Chuchampur district headquarter ngarang thokibani mafam aduda police amasum medical officer khusamnaduna ngarang numiyung matung pung baro makai tarakpadigi hauraduna nungthelgi pung manga makai phawbada curfew thugairakpa nupa nupi puna miyoi samagi yankhairom fagalaga test tawki thaudu asigi matangda district asigi CMO in charge Sania Monica na pausi asida phongdorakhibada miyoi singadu lamka kaithel tuibong forest gate peace ground singbadagi fagalakhiba singni aduga makhoi bu test tawba matamda miyoi ani COVID-19 positive oiram khibani hairi
ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯨꯒꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯤꯑꯣꯏ 60ꯔꯣꯝ ꯐꯒꯠꯇꯨꯅ ꯇꯦꯁ ꯇꯧꯈꯤꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 2 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯨꯟ 3 ꯐꯥꯎꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯃꯊꯪ ꯊꯥꯒꯤ ꯖꯨꯟ 3 ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ IMDꯅ ꯐꯣꯡꯗꯣꯔꯛꯂꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯥꯔꯊ ꯁꯥꯏꯟꯁꯅ ngasi hiram asiga mari lenina thadurakiba warol amagi matungina Indiagi awang nongpop thangwa sarukta lairiba state singda pungda kilometer kunthra dagina nifu phawbagi sangda sitpa nungsit ke loinana akhak arau yawba nong suraba yai ngasi phawbada Sikkim Assam amasu Meghalaya da akan manong sukhi makhatana Jun 3 phawba awang nongpop state akan manong na maram oiraga sauna amang ata thoolaba yabe akiba lai maram aduna awang nongpop state lairiba miyamna mikup nahum singna lainaba खंगालखिबगा लोइनना स्टेट सिंगदा ngallingayda paikhatpham thokpa section thorangsing mangjongnuna paikhatnaba khanglagle amasung IMD na phungdorkhibagi matungina June amada Sikimda akhak arau yawba akan manong shugani aduga Arunachal Pradesh Assam Meghalaya Nagaland Manipur Mizoram amasum Tripura dasu akan manong lainungsit tawrabiyai maruoina Assam amasum Meghalaya da kai hena kanba nong lainungsit amadi nong suraba yabagi akibalai June 2 da Sikkim Assam amasum Meghalaya da akhak arau yawba nong sugani amadi June 3 da Assam yawna Manipur amasum Meghalaya da amuk hana akan manong tarabi yai hainasu pawsina makhatari state sigi wangbara thokpa paw khara marak thana hapsaramgei hospital de admit tawkiba COVID-19 positive patient ama singningai oiba mawongda footpath ta siduna leiramle Dibrugarh da leiba Assam Medical College Hospital AMCH da admit tawkiba COVID-19 positive patient amagi asibaksang yamna singningai oiba mawongda hospital adugi manakta leiba footpath amada leirama thengnakre haidi hiramasiga mari leina police na phongdorakibeda ma sagi sei yankhai ga mari rom suraba miyo edugi asibaksang adu Dibrugarh gi manung chanba Jalan Nagar gi footpath amada siduna leiramba thengnarakibani asiba haksang adu police na lokholaba matung masak khangdoknaba honabada COVID-19 nabadagi hospital da admit tawkiba patient amani haiba khangmu ngamlakibani mahak Romaiti state gi Bim Buyan kawba miyo amani haibasu confirm tawkhre amasum laikhidrabagi imung manungna phongdorakibada ma hawkiba irai numita AMCH da COVID treatment sathanabagi damak admit tawkibani amasum casualty ward admit tawkhraba matung ma ngarangdagi thiba phangdana lairakibani COVID-19 na maram oiraga ma sihibo iramba yai haina hospital authority gi makedigi phongdoraklabasu singneningai oiba mawongda footpath ta aduna lairambana maram oiraga misi asigi matangda Dibrugarh police na case ma register tawduna thigat pa hokre Dibrugarh gi DC Palau Gopal District SP da thawdo adugi matangda thijinanaba khangankhre amaromda hawkiba pum kun ge mari da Assam da COVID-19 gi anoba case 3,000 ga sani thengnakibaga loinana hairiba matam asida laina laisat asina maram oiraga miyo yankhai ga manga siankhre haina State Health Department gi data amana phongdorakli data asigi matung ina ngasi sikiba mi masing tharagi state adu da punna COVID-19 na siankiba apunma masing 3,000 ga sahum sukhre state adu dagi apunma sample 1,600 Sangwaga Maudraga Nipan test tawkibagi manungda 3,000 ga sani positive oirama thengnarakibani hainasu pawsina makhatana phongdorakli atopa pawmanamo private hospital singda vaccine kapa lephanana ba center na state singda khangankre private hospital kharana luxury hotel kharaga khusamnaraga COVID-19 vaccination gi package PB gi thawongi matang center na leba asigi state singda guidelines thugaiba thingnaba masum asigumba institution singi mayokta action lakhonana ba khangankre state amasum union territory singda iba letter amara union health ministry na hai star hotel singda vaccination satharibasi government ki guidelines singa tayonai aduna masi khudakta lephangadabane asigumba institution singi mayokta mathau taba legal amasum administrative action sing lakhorkadabani maramaduna national covid vaccination drive asi prescribe tauba guidelines singi matungina pangthoknaba drive asibu monitor tawnaba khanjari malemgi khwairigi sawa vaccination gi exercise asi pangthokpada guidelines sing ningthina nga khananaba direction piri haina letter aduda pankhi guidelines sing dugi makhara vaccination asi government amasum private covid vaccination center sing thabak mafam sing
group housing society sing RDW A office sing community center sing panchayat bhawan sing school amasum college sing all as home na singba singda pangthokpa yai amasum luxury hotel singna private hospital kharaga khusamnaraga piriba covid vaccination package ta hotel la nungaiba pothahanba natragana lehenba haksang phagadaba breakfast dinner amasum Wi-Fi ga loinana maming satpa hospital amagi expert sina vaccine kap amadi haijabigi matungina clinical consultation khunung saba yauri asiguma vaccination package asi social media da criticize tawnarakhi amasum leba asida thengnariba vaccine kapagi Wapham hawdokpaga loinana thangja numita Delhi gi deputy chief minister Manish Sisodiana center da state singa vaccine stock matik sana phanganbadi ngamdana karamba private hospital singa vaccine dose sing phanglibano haiki amasum Sisodiana makhatana hai vaccine watpana maram oiduna state government na sahi taraga nipana gina kuntraga marigi group ki miyoi sing vaccine kapagi program lepki India da sahi asigi January taraga taruktagi malemgi khwaidigi sawa vaccination drive hokibadigi haujuk phawbada miyoi crore kunga mathoi hena vaccine kapre government na sahi asigi December loiba phawbagi manungda leibak pumba vaccine kapagi pandam thamli hainasu pausna makhatana phungdorakli Atopa Pawmana, Delhi Dangasidagi, lockdown com Topa Hauragani, Delhi government May Kuntraga Matu Nintokaba Numitigi, unlocky process Hauragani, Amaramda, Delhi government Zun Tareki Ayuk Pung Manga Power lockdown Sangtokre. Construction work Amazon factory sing Yana Delhi Nintokaba Numiki activity Ani Matautoba Hauragani. Essential servicing amasum hana komthoki batai servicing natana atai thabak thoram sing lockdown ge athing basing laigani amasum activity sing asiga mari leinaba miyoi singa city asigi manungda sathok chasin tawda makha tana e-pass mathau tawkhigani amasum hel amasum atai essential servicing e-pass sangdana makha tana function tawgani national capital da housing sathok chasin tawda e-pass mathau tagadaba sing khanjari unlock English singa kunga mathau da yaudaba thabak thoram singa mari leinaba miyoi singna e-pass mathau tagani amasum border lalaga city asida sanglakpadasu pass asi sangani Noida Ghaziabad Faridabad amasum NCR gi atai region singdagi Delhi da lakpasing e-pass mathau tai private company singda thabak toriba employee singsu city asida thamlamba satok chasin ge athingbasing komthokpa yanaba e-pass sijinagadabani lockdown manungda Delhi da satok chasin yanaba e-pass appear tawnaba Delhi government ki office website ta visit tawgadabani government staff healthcare workers sing amasum media gi miyoi sing komthokpada natana grocery store sing da thabak toribi food delivery restaurant staff courier service na singbasing thabak toriba miyoi sing su special e-passing issue tawki haina pausna makhatana sufungdorakli loisilakpo ina aten ma pau khara miyoi sada taraga mapana vaccine kapa pamde leba asida covid-19 pandemic is sathiraba ani super web mayuk naringai amasum government na mising yamna vaccine kapthokna ba angama thakta honaringai maraksida Paul amada saruk yakhiba aponma misingi sada taraga mapan henmana makhoi covid infection gi risk lei haibi akiba leitabada natana vaccine kapasu pamde haikre sahi asigi January amadigi May 13 phawba conduct tokhiba covid survey du da miyoi sada 4.5 na athuba matamda effective oiba atai treatment sing leiragani haina thajabadagi haujuk vaccine kapningdi haibigi ingit phangki survey duda saruk yakhiba miyoi lising yang khaiga taruka satruka marfuga mangagi manungda sada taraga mapana makhoi vaccine kapa matamda covid laina gi mayokta protection phangbagi mahuta laina asi nahalakpa yai haibigi akiba leibadagi makhoi vaccine kapa pamde haiki participant sada 4.5 na makhoi na haujik sijinariba vaccine gi maramda khangba watpana maram oiduna vaccine kapningdre haina khumki hainasu pausina su makhatana su phungdorakli Loshila point at Tentana Manipur give a pound tang summer vacation matunda online class tobina but tabak lokat pio. COVID-19 yani super wave na maram oiraga college sing shut down tokibana mahiroi singi mahi tamba phangdana lady. Loinana laina leset asi karama matamda mapung fana phaduna amuk hana physical class toba yagani haibadu haibangamdri asiguma phiba masida GP Women College Student Unions asigi makedigi DM University gi authority amadi college asigi Principal gi makedigi mahiroi singi damak yengbiraga online class mapung phana summer vacation May 10 dagi June 8 asigi matungda
तौबीनबा थबक लौखटपियु हाइना कॉलेज असिगी स्टूडेंट यूनियंस की जनरल सेक्रेटरी थोक्सोम थोइबीना थादोरकपा सिरोल अमन अपील तौरकली सिरोल असिना मखा तारिबदे हौजिक पांगथोक्तना लैरिबा डीएम यूनिवर्सिटी की मखादा लैबा कॉलेज सिंगी अहानबा अनिसुबा अमदी मंगासुबा सेमिस्टर की एग्जाम असिसु माहिरोइ सिंगी कैरियर की दमक येंगबिदुना सबसाबा मखंगन बिरनबगी दमक मरी लेनबा अथॉरिटी की पुनिंग से सिंगसिलाक्ली लोइनना हौजिक स्टेट असिदा थेंगनरिबा कोविड-19 की लाइना लाइसत असि लक्षिननबगी दमक मियामना लाइना लाइसत असिदगी ngaktoknaba सत्ना कंगलोन सिंगांगना सत्मिनसी हाइबो वाफमसु स्टूडेंट यूनियंस की मकेदिगी थमलकली हाइनसु पाउसना मखाताना फोंदोरगली दुग म्या हौजिगु नति पाउस मतांगसा लुसिनजरगे अदुगा पाथोक्सगी बिद सोइखिबा लानखिबा क्या यारसु म्या मंगाक पिगनी अनौब इ पाउसिंग अपडेट पिजरकी हाइना थमजरी थैंक यू